Manipur da hojik thamliba President's Rules asi India ki President na ayaba pikraba matungda thamlakhiba maramna Lok Sabha na masi maram chai haina pass tokre. Ngasi anganba ayuki pung 2:40 fawba Parliament ki Lok Sabha da chathagiba budget miphangi manung channa hairiba resolution asi Speaker Om Birla na pass tokibani. Manipur da President Rule thamkibagi matangda ngasi ayu pung 2:30 taba matamda Union Home Minister Amit Shah na Lok Sabha da Statutory Resolution ama House na launaba wafam minute 10 chupna haibadi ayuki pung 2:40 fawba magi wafam thamki. Amit Shah na House da thamkiba warol da Manipur da tholaliba kanglup anigi irang asi High Court of Manipur na takiba order amada kalup amana amagi matang da wan thoglan hanakibadagi tholakibani. Mamang saigi December thadagi hauna handak sahi asigi March tha fawba misi mina amata Manipur da thokibagi paw laktri. Mioi ani khakti asokpa yauki masina takpadi hana sunabagi chang hantare haibani. Ing kumja lising ani kunga humdoidagi tholakiba kanglup anigi irang adudagi haujik relief camp sing da lanjena duna leiriba singi awat apa sing center na yengchinduna lagli. Camp manungda chana thaknaba ana eki hidak langthak relief camp sing da leiriba angang sing da camp manung adumakta da primary education phanganbagi thabak locally haina Amit Shah na panke. Masigi mathakta technical amadi medical gi mai masing tamnabagi damak online gi khutang da thabak sing paikhali haike. Haujik oiriba kanglup anigi irang asi athubada loisinanaba Manipur da President's Rule hek thamkraba matungda kanglup anigi miyoi singa wari sanaba haukhre loinana tongan ba stakeholders singa su anira wari sanaba laikhre haiba wafam thamki. President's Rule thamlapagi matangda makha tana Amit Shah na hai Manipur da leiramba BJP na luchingba BJP ki lengak adugi mathakta thajaba thamdabagi vote launabagi wafam laikhide. Congress Party ki oina makoi ki oiba MLA masing suna phawba leitabana no confidence motion thangalakpa ngamkide. BJP ki oina masa ki MLA 36 NPP ki 3 NPF ki 5 amadi JDU ki MLA ama leijarabasu Manipur ki Chief Minister mahak Chief Minister phamdagi thadokhibani. Kana amatana lengak semnabagi masing suna leraktrabada Manipur ki governor na constitution ki matung ina India ki president ta Manipur da President Rule thamna wafam lakpadagi hairiba President Rule sasi Manipur da thamlakhibani haike कि हाई कोर्ट के एक फैसले के कारण मणिपुर में दो समुदायों के बीच में आरक्षण संबंधी विवाद के कारण एक जातीय हिंसा का उद्भव हुआ। मानवर ये रायट्स नहीं है ना टेररिज्म है। ये हाईकोर्ट के एक फैसले के इंटरप्रिटेशन के कारण दो समुदायों के बीच में जातीय हिंसा हुई। दिसंबर, जनवरी, फरवरी और मार्च 4 महीने से वहां पर हिंसा नहीं है। हमारी सरकार आई 2017 में, उसके पहले 5 साल में एवरेज 1 साल के अंदर 212 दिन मणिपुर बंद रहा है। मान्यवर कोई जातीय हिंसा नहीं थी। एक लगभग 1000 से ज्यादा एनकाउंटर हो गए। सुप्रीम कोर्ट को संज्ञान लेना पड़ा था। मान्यवर हमारे 6 साल में एक भी दिन बंद नहीं रहा, ब्लॉकेड नहीं हुआ, हिंसा नहीं हुई। कि सरकार शांति प्रस्थापित करने के सभी प्रयास उच्चतम प्रयास कर रही है। कृपया इसको पॉलिटिसाइज न करें। प्रश्न ये है कि माननीय मंत्री द्वारा प्रस्तुत सामुदायिक संकल्प को स्वीकृत किया जाए। जो सदस्य इसके पक्ष में हाँ कहें, जो सदस्य विरोध में ना कहें। मेरे विचार में निर्णय हाँ वालों के पक्ष में हुआ। सामुदायिक संकल्प स्वीकृत हुआ। माननीय सदस्यों, आज आप सब ने इतनी देर तक बैठकर सार्थक चर्चा की, शांतिपूर्ण तरीके से सारी कार्यसूची को समाप्त किया। इसके लिए मैं सभी माननीय सदस्यों को, सभी दल के नेताओं को इसके लिए धन्यवाद देता हूं।